Manipur Ngamkhei Ngakpa Asi Meitei Khaktagi Thoudang Natte, lamdam asida khundaminnariba Yelhou Phurup Pumnamak mannaba Thoudang louminnaduna, Chin Kuki Zo singi khuttagi iramdam Manipur Kanminnasi haina, Shiv Sena Manipur President M Tombi na phongdokkhre. Babu parada leiba party asigi office ta pangthokpa reception gi thoram amaga mari leinana, wafam asi phongdokladuna mahakna hai, Manipur gi lamkhei asi Government of India na piba natte. Manipur di ningtamba leibak ama oina leirambadagi, kumja lising amaga chamapan ninfumapanda, India da tensin kibani, Mizoram gomba atopa state amadagi, machet ama faktok laga sem kiba state natte. Manipur gi hausik oiripa tangdu leita da bagi fibam asida, Mizoram gi chief minister na khut thingzilakliba asi, makoi gi mathau natte. Manipur gi saktam thukaina ba hotnarakliba safu pumnamak aremba tagani. Chahi lising kaya gi puari leizaraklaba leibak ama, muthatna ba hotnabasi araiba natte haibasi, Mizoram lengakna khangzinba kanagani. Manipur kanba haibasi Manipur da khundaminnariba Yelhou Phurup khudingmaki Thoudangni. Iramdam asi kanaba are ba khulai pairaga khulngakliba sing NIA CBI na fana na ba hotnarakliba asi khudakta lepiu masi poloida afabo oiroi haina mahakna phongdokkhre. Handak leimakhong army ki campus ta changkiba Kamal Babu Koba sinmi ama ngasi fawba thiba khangdana leiriba asi Indian Army gi asonbani haina lowi. Atuba matamda case asiga mari leinana independent judicial inquiry ama tawnaba lengakna center da taksin kadabani haina su mahakna makhatana phongdokkhre. Meitei Khaktana tapak Meitei di tapak takta belongs to bani shing da belongs to de ado akoi ki tapak se da kuki na kumthar leibu ngam bagi moi gi mapangan su leibu na te aduga shing si akoi na kan gadori se akoi gi leiba tongan tribals akoi gi 38 different tribals to da kuki clan tare khaido khurga lemori ba tribal sing do Manipur Kanminnasi yohom thokta braba kari ino mga sibong manungda Meitei da khata akoi ching su tambak su kallo akoi yeng na leigani haibu ko si yabra ba jibo why not mache indigenous people punamak akoi lingjen mano mathok tare akoi punamak akoi theno dakar leireba